ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯉꯁꯤ ꯔꯥꯟꯆꯤꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯁꯤꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯕ ꯁꯨꯟꯁꯨꯟꯌꯥ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯛ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯃꯅꯥ ꯑꯃꯅꯤ꯫ ꯏꯪꯂꯤꯁꯇꯗꯤ ꯁꯨꯁꯥꯅꯤ ꯂꯤꯞꯁ ꯀꯧꯏ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯠꯀꯨꯝꯕ ꯂꯧꯕꯨꯛꯀꯨꯝꯕꯗ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕꯗꯧꯅꯁꯨ ꯇꯧꯏ, ꯑꯗꯣ ꯑꯩ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ꯫ ꯄꯣꯇꯥꯁꯤꯌꯝ, ꯀꯦꯜꯁꯤꯌꯝ, ꯄ꯭ꯔꯣꯇꯤꯟ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯆꯥꯔꯒ ꯌꯦꯡꯈ꯭ꯔꯦ, ꯌꯥꯝ ꯍꯥꯎꯏ꯫ ꯌꯥꯝ ꯍꯥꯎꯕꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯅꯤꯡꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ꯫ ꯑꯩꯅ ꯈꯥꯡꯗ ꯊꯥꯎ ꯈꯔ ꯍꯩꯖꯔꯦ, ꯑꯗꯨꯒ ꯇꯦꯖꯄꯥꯠ ꯑꯃ, ꯖꯤꯔꯥ ꯍꯥꯐ ꯇꯤ ꯁ꯭ꯄꯨꯟ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯔꯦ꯫ ꯃꯁꯤ ꯍꯥꯟꯅ ꯐꯖꯅ ꯉꯧꯔꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯣꯞ ꯈꯔ ꯊꯥꯛꯀꯅꯤ꯫ ꯁꯣꯞ ꯊꯥꯛꯄꯁꯤꯅ ꯌꯦꯟꯁꯥꯡꯁꯤ ꯑꯩꯈꯣꯏ ꯃꯅꯝ ꯅꯨꯡꯁꯤꯍꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯎ ꯇꯣꯉꯥꯜꯍꯜꯂꯤ, ꯌꯥꯝ ꯍꯥꯎꯍꯜꯂꯤ꯫ ꯃꯁꯤ ꯐꯖꯅ ꯉꯧꯔꯁꯤ꯫ ꯑꯗꯨꯒ ꯁꯤꯡꯒ ꯆꯅꯝꯒ ꯑꯁꯨꯕ ꯈꯔ ꯊꯥꯛꯆꯔꯦ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯒ꯫ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯈꯤꯁꯤ꯫ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯟꯅ ꯉꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯈꯔ, ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ, ꯒꯔꯝ ꯃꯁꯥꯂꯥ, ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯔꯦ꯫ ꯃꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯄꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯒꯅ ꯍꯦꯟꯅ ꯃꯍꯥꯎꯁꯦ ꯍꯦꯜꯂꯤ꯫ ꯊꯨꯝ ꯈꯤꯇꯪꯒ ꯍꯥꯞꯆꯔꯦ꯫ ꯊꯨꯝ ꯍꯥꯞꯄꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯃꯨꯟꯕꯒꯤ ꯆꯥꯡ ꯍꯦꯜꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2ꯃꯨꯛꯇꯪ ꯃꯈꯨꯝ ꯈꯨꯝꯃꯒ ꯊꯝꯃꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯉꯥꯏꯍꯥꯛ ꯉꯧꯈꯤꯁꯤ꯫ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯅꯥꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯤ, ꯁꯨꯟꯁꯨꯟꯌꯥ ꯁꯥꯛꯁꯤ꯫ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯕ, ꯕꯦꯅꯤꯐꯤꯠ ꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯃꯤꯁꯤꯡ, ꯑꯗꯒꯤ ꯗꯥꯏꯖꯦꯁꯟ ꯑꯣꯏꯕ ꯉꯝꯗꯕ ꯑꯗꯨꯝꯕ, ꯑꯗꯒꯤ ꯂꯣꯛ ꯌꯥꯝꯅ ꯊꯨꯡꯒꯟꯕ ꯃꯤꯁꯤꯡꯀꯣ, ꯑꯗꯨꯝꯕ ꯃꯤꯁꯤꯡꯅ ꯆꯥꯕꯗ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯣ ꯃꯁꯤ ꯊꯣꯡꯕꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯦ, ꯑꯗꯨꯝ ꯃꯤꯅꯤꯠ 5-10ꯗ ꯂꯣꯏꯕ ꯄꯣꯠꯅꯤ꯫ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯄꯥꯝꯕꯤꯁꯦ ꯍꯧꯕ ꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯍꯦꯛꯑꯒ ꯆꯥꯕꯤꯌꯨ꯫ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ꯫ ꯌꯥꯏꯉꯪ ꯈꯔ ꯊꯥꯛꯆꯔꯦ ꯑꯩꯅ꯫ ꯑꯗꯣ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯖꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯝ ꯊꯥꯛꯑꯅꯤ꯫ ꯊꯨꯝꯁꯦ ꯑꯣꯛꯀꯗꯕ ꯆꯥꯡꯗ ꯑꯗꯨꯝ ꯊꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ꯫ ꯃꯤꯛꯁ ꯇꯧꯁꯜꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯃꯒ ꯊꯝꯈꯤꯁꯤ꯫ ꯃꯈꯨꯝ ꯈꯨꯝꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯃꯨꯟꯅꯕꯅꯤ꯫ ꯑꯩꯅ ꯃꯈꯨꯝꯁꯦ ꯍꯥꯡꯇꯣꯛꯆꯔꯦ ꯃꯤꯅꯤꯠ 1ꯃꯨꯛ ꯈꯨꯝꯃꯕ ꯃꯇꯨꯡ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯑꯩꯒꯤ ꯁꯤꯒꯨꯝꯂꯕ ꯑꯐ-ꯑꯐꯕ ꯀꯥꯟꯅꯔꯕ ꯌꯥꯝ ꯍꯥꯎꯔꯕ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯛꯄꯗ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯌꯧꯔꯛꯅꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ꯫